ꯃꯌꯥꯝ ꯑꯗꯨꯝ ꯊꯧꯖꯤꯜꯂꯁꯤ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯃꯌꯥꯝ ꯊꯧꯖꯤꯜꯂꯁꯤꯅ ꯀꯩꯅꯣꯝ ꯇꯧꯔꯝꯃꯦ ꯃꯅꯤꯡꯁꯤꯗꯤ ꯃꯅꯨꯡꯗ ꯃꯃꯥꯡꯗ ꯊꯠꯂꯦ ꯐꯖꯔꯦ ꯕꯦꯔꯥ ꯀꯥꯔꯦ ꯃꯅꯨꯡꯁꯤꯗꯤ ꯃꯦꯟ ꯔꯣꯗꯇꯗꯤ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯀꯣꯏꯆꯠ ꯆꯠꯂꯕꯅꯤꯅ ꯇꯥꯍꯧꯅꯤꯀꯣ ꯅꯪ ꯄꯩꯁꯥꯗꯣ ꯑꯃꯨꯛ ꯂꯥꯟ ꯃꯇꯦꯛ ꯑꯃ ꯂꯣꯏꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯁꯤ ꯂꯥꯛꯑꯦ ꯍꯧꯖꯤꯛꯀꯤ ꯁ꯭ꯋꯥꯏꯗꯗꯤ ꯌꯦꯡꯉꯨ ꯄꯪ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ 사이드 따와기라 낭다 사이드 따와기 해라 아 뭐야 손 내려는데 사크레 이게
ꯑꯩꯈꯣꯏꯁꯦ ꯃꯦꯔꯣ ꯇꯥꯅꯕ ꯂꯥꯛꯏꯅꯦꯕ ꯃꯣꯏꯗꯣ ꯂꯝꯕꯤ ꯑꯇꯣꯞꯄ ꯑꯝꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯂꯝꯕꯤꯗꯣ ꯃꯣꯏ ꯀꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯣꯏꯗꯣ ꯂꯝꯕꯤ ꯑꯇꯣꯞꯄ ꯑꯝꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯦꯔꯣ ꯌꯧꯔꯦ ꯑꯩꯈꯣꯏꯁꯦ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯔꯤ ꯈꯛꯇꯪ ꯉꯥꯏꯍꯧꯔꯦꯕ ꯍꯧꯖꯤꯛ ꯑꯩꯅꯦ ꯁꯤ ꯕ꯭ꯔꯗꯔ ꯁꯣꯚꯦꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯀꯝꯅꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯖꯦꯁꯇꯤꯟꯒꯀꯣ ꯂꯩꯍꯧꯔꯤ ꯆꯦꯛꯃꯛꯇꯗ ꯆꯠꯁꯦꯡꯉꯥꯡ ꯌꯥꯎꯗꯅꯕ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯩ ꯋꯥꯗꯤ ꯋꯥꯔꯝꯃꯗꯣꯏꯅꯦ ꯄꯨꯂꯤꯁ ꯀꯩꯁꯦ ꯑꯗꯨꯅ ꯇꯧ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯇꯤꯁꯤꯡꯕ ꯅꯨꯄꯥꯅꯦ ꯕꯥꯏꯖꯔ ꯑꯃꯨꯕꯁꯨ ꯄꯣꯔꯛꯑꯦ ꯇꯧꯔꯤꯁꯦ ꯑꯉꯧꯕ ꯁꯤꯅ ꯅꯨꯡꯗꯥꯡꯒꯤ ꯁꯤ ꯃꯣꯏ ꯅꯨꯡꯗꯥꯡ ꯉꯥꯎꯁꯟꯅꯕ ꯀꯥꯡꯕꯨꯒꯤꯅꯦ ꯉꯥꯎꯁꯟꯅꯕꯒꯤ ꯅꯨꯡꯗꯥꯡ ꯊꯣꯛꯄ ꯃꯤꯒꯤ ꯐꯖꯔꯦ ꯁꯤꯅꯗꯦ ꯃꯈꯣꯟꯁꯤꯗꯤ ꯐꯖꯔꯦ ꯇꯧꯔꯦ ꯉꯥꯛꯄꯤꯒꯅꯤ ꯅꯨꯡꯁꯤꯠ ꯈꯤꯇꯪ ꯆꯪꯉꯁꯨ ꯚꯥꯏꯖꯔ ꯊꯥꯗꯕꯁꯦ ꯍꯥꯏꯐꯦꯠꯇꯪ ꯃꯤꯠꯁꯦ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯋꯥꯠ ꯇꯧꯕꯅꯦ ꯃꯝꯕꯒꯤ ꯊꯧꯖꯜꯂꯣ ꯊꯧꯖꯜꯂꯣ ꯇꯥꯟꯅ ꯐꯟꯗꯦ ꯀꯟ ꯊꯧꯏ ꯀꯩꯒꯤꯅꯣ ꯀꯣꯐꯤ ꯀꯜꯆꯔ ꯁꯦꯁ ꯌꯧꯔꯦ ꯁꯤꯗ ꯀꯣꯐꯤ ꯃꯆꯥ ꯑꯃ ꯊꯛꯇꯣꯛꯑꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯜꯂꯅꯤ ꯁꯤꯁꯦ ꯊꯧꯕꯥꯜꯗꯩ ꯍꯥꯏꯊꯔꯛꯄꯗꯅꯦ ꯋꯥꯏꯊꯧꯗꯅꯦꯕꯀꯣ ꯑꯗꯨꯝ ꯁꯣꯝꯗꯒꯤ ꯊꯧꯕꯥꯜ ꯂꯣꯝꯗꯒꯤ ꯊꯧꯒꯠꯂꯛꯄꯗꯤ ꯎꯕꯅꯦ ꯑꯗꯣ ꯀꯩꯅꯣ ꯂꯣꯝꯗꯩꯗꯤ ꯎꯔꯔꯣꯏ ꯕꯖꯥꯔ ꯂꯣꯝꯗꯒꯤꯀꯣ ꯑꯗꯨꯝ ꯎꯕꯅꯦ ꯁꯣꯝꯗꯩꯗꯤ ꯎꯗꯕꯅꯦ ꯍꯦꯟꯗꯣꯛꯑꯒ ꯍꯦꯛ ꯆꯠꯄꯅꯦ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯣꯐꯤ ꯉꯥꯛ ꯊꯛꯑꯒꯦ ꯑꯗꯨꯒ ꯍꯟꯅꯕ ꯍꯧꯖꯤꯛ ꯀꯣꯐꯤ ꯀꯜꯆꯔꯗ ꯀꯣꯐꯤ ꯊꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯗ ꯔꯤꯜꯁ ꯃꯆꯥ ꯑꯝꯇꯪ ꯅꯝꯒꯦꯅ ꯇꯧꯔꯤꯕꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯈꯔꯗꯤ ꯍꯥꯏꯗꯣꯛꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯩꯍꯧꯕ ꯈꯔꯁꯦ ꯁꯤ ꯔꯤꯜꯁ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯍꯣꯔꯦꯟ ꯔꯤꯜꯁꯇꯨꯗꯤ ꯕꯦꯁꯇ ꯑꯣꯏꯅ ꯚꯤꯌꯔꯁꯀꯤ ꯇꯧꯔꯛꯑꯒꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯀꯣꯐꯤ ꯀꯜꯆꯔ ꯃꯌꯥꯝꯁꯤ ꯀꯣꯐꯤ ꯈꯣꯠꯄ ꯂꯣꯏ ꯌꯥꯔꯅꯤ ꯃꯌꯥꯝ ꯂꯝꯕꯤꯁꯦ ꯉꯥꯜꯂꯗꯤꯀꯣ ꯊꯤ ꯅꯨꯡꯉꯥꯏꯗꯅ ꯊꯧꯕꯥꯜ ꯂꯝꯕꯤꯁꯦ
Yung thong hentorakre Baja aja hanggat ya dron ni na hanggat tadi dron ni na hanggat laga di thawai kon sit ma kon kita mita we ai brother mayam pada da mayam yek di da sinaw mayam wow vi we ya di ai baja wah nanti kan to nang asong matay jalo asong matay da koi matay di ilagi ne hapitang hapitang hawagi da aduk tay inbiro ne aduga tong hatko dom ako kan to biro mamanga side di inbiro koi sai pai lagi adum tong hatbiro ne tong hatbiro adum tong hatbiro ba ilo hey amma katang taglaw nante inbira mo next lagi aduna inbira amma katang kunna amtang 시당 거네. 가가 스타트 하고 그런데 이거. 그 뭐이 인진 스타트 기안 판게 오네. 야야. ai cái gì cái non tôi. 인진 오일 맞지 뭐 역도 기 빠. tiền 그래요. 야야 다이 좀 가면. 이게 좀 많이 cái 사이드 타면 거의 또 비라면 이놈 힘들고 뭐. ngoài nào khách to lạc giờ này lại này nó này 어디 와서 황암대디 황암대디 눈에 Brother si maning da dong isa mo igene ko bari yadu me do ma yum mo thadara mani ka ko jo yum dai dong da ni 야잖아 야라더라 헐 헐 너희 파전에 나만 미만 꼭 도가 떠오르고 헐 헐 헐 아이 솜삭하게 그래 지금도 다다음에 버려라고 좀 하나니 이제 하지 가이드 놓고도 하이자 가이드 놓도 가이나 토끼가 야버저가 아무도 더워서요 cái
ꯂꯩꯕ ꯃꯌꯥꯝꯗ ꯁ꯭ꯄꯣꯠ ꯃꯌꯥꯝ ꯇꯧꯅꯔꯤ ꯃꯌꯥꯝꯁꯦ ꯁ꯭ꯄꯣꯠ ꯅꯠꯇꯦꯅꯦ 타이나르지네 아이 하이도하게 세 아이 하이도하게 아이 하이도하게 굿나잇 굿나잇 세 아이 하이도하게 굿나잇 아이 하이도하게 세 이렇게 난 하이도하게 아이 하이도하게 굿나잇 굿나잇 아이 하이도하니 그래 nangi sigi maije 아 아 nimido lekhatpa yabane ba 강해 아도 깽 깐나디 레칼러서 아이 레칼럼네 아이주 레칼네 깽 깐데 아이 하이도래 뭐야 뭐 저 하이부터 하이동 나래 돼서 아이 나다 각장 투다 투라고 저기 제가 덕대네 명 ngasi기 역청기 라이트 로천저리 사이지다 ngasi기 라이트 아동 농아이게도 역청기 개 떠오름데 ngasi 제도 yumda 한절레니 직 버붕 장하네 이러가 버붕 우레가 노매함 사이지다 로천저라게 ngasi기 보고시 농아이 때 커멘트 드롭 독선비로 매함 그거 exhaust bomb exhaust 라니 exhaust bomb cái đi exhaust cái đầu video đó vào phải cũng ba B4 cũng ba MT cũng ba bên phải lệ giúp bomb lệ giúp bên phải phiêu ở đây có đó mấy em sai được chân ra cái sai cũng cũng dùng nhiều thôi đó nè mấy em dây free good night mấy em good night dây free